ꯑꯋꯥꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯊꯦꯡꯅꯒꯗꯒꯦ ꯍꯥꯏꯕ ꯇꯝꯗ꯭ꯔꯕꯗꯤ ꯏꯁ꯭ꯋꯔꯅ ꯑꯣꯏꯍꯟꯅꯤꯡꯂꯤꯕ ꯑꯗꯨ ꯑꯣꯏꯗꯕ ꯌꯥꯏ꯫ ꯅꯈꯣꯏ ꯂꯣꯏꯅꯃꯛꯅ ꯑꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯦꯡꯂꯕꯗꯤ ꯏꯁ꯭ꯋꯔꯅ ꯅꯈꯣꯏꯗ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯊꯧꯒꯠꯂꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯏꯁ꯭ꯋꯔꯅ ꯅꯈꯣꯏꯒꯤꯗꯃꯛ ꯊꯝꯕ ꯑꯐꯕ ꯊꯧꯔꯥꯡꯁꯤꯡ ꯈ꯭ꯔꯤꯁꯇꯗ ꯅꯪ ꯀꯅꯥꯅꯣ? ꯖꯣꯏꯁ ꯃꯦꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤꯁꯗꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯊꯨꯝꯕ ꯄꯤꯖꯗꯦ꯫ ꯑꯩꯈꯣꯏ ꯁꯥꯁꯨ ꯃꯈꯜ ꯀꯌꯥ ꯀꯌꯥꯒꯤ ꯃꯅꯥ ꯃꯁꯤꯡꯁꯨ ꯆꯥꯏ, ꯃꯗꯨꯅ ꯅꯈꯣꯏꯕꯨ ꯏꯁ꯭ꯋꯔꯗ ꯆꯥꯎꯈꯠꯄꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯑꯦꯃꯦꯟ꯫ ꯍꯤꯕ꯭ꯔꯨ 12:11 ꯋꯥꯔꯛꯄ ꯈꯨꯗꯤꯡ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯍꯔꯥꯎꯕ ꯑꯣꯏꯅ ꯎꯗꯦ, ꯑꯗꯨꯕꯨ ꯋꯥꯅ ꯎꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯍꯥꯏꯁꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯃꯩꯊꯪꯗꯗꯤ ꯃꯁꯤꯅ ꯇꯝꯕꯤꯕ ꯐꯪꯈ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯙꯔꯃ ꯆꯦꯟꯕꯒꯤ ꯏꯪꯊꯕꯒꯤ ꯃꯍꯩ ꯌꯥꯜꯍꯜꯂꯤ꯫ ꯙꯔꯃ ꯆꯦꯟꯕꯒꯤ ꯃꯍꯩ ꯍꯥꯏꯕ ꯏꯟꯗꯕꯒꯤ ꯃꯇꯥꯡꯗ ꯇꯝꯕꯤꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯗꯒꯤ ꯅꯉꯣꯟꯗ ꯏꯪꯊꯕ ꯂꯩꯔꯅꯤ꯫ ꯏꯪꯊꯕ ꯑꯗꯨ ꯍꯔꯥꯎꯕ ꯄꯣꯔꯛꯑꯣꯏ, ꯃꯗꯨꯅ ꯙꯔꯃ ꯆꯦꯟꯕ ꯐꯥꯎꯍꯜꯂꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯁꯥ ꯌꯥꯎꯅ ꯂꯥꯟꯕ ꯐꯠꯇꯕ ꯑꯃꯗꯤ ꯃꯔꯥꯜ ꯁꯤꯕꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯀꯔꯤꯅꯣ? ꯃꯌꯥꯝ ꯑꯁꯤꯗ ꯑꯦꯃꯦꯟ ꯍꯥꯏꯕꯤꯌꯨ꯫ ꯃꯗꯨ ꯄꯨꯛꯅꯤꯡ ꯁꯣꯛꯅꯤꯡꯉꯥꯏꯅꯤ꯫ ꯑꯗꯨꯅ ꯏꯁꯥ ꯏꯊꯟꯇ ꯋꯥꯔꯛꯆꯕ ꯑꯁꯤ ꯌꯥꯝꯅ ꯐꯩ꯫ ꯋꯥꯔꯛꯄ ꯑꯃꯗꯤ ꯏꯁꯥ ꯈꯨꯗꯨꯝ ꯆꯟꯕꯒꯤ ꯃꯇꯥꯡꯗ ꯇꯝꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯃꯁꯤ ꯈꯛꯇꯅ ꯙꯔꯃ ꯆꯦꯟꯕꯒꯤ ꯏꯪꯊꯕ ꯃꯍꯩ ꯑꯗꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯄꯣꯔꯛꯄ ꯉꯝꯒꯅꯤ꯫ ꯑꯋꯥꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯊꯦꯡꯅꯒꯗꯒꯦ ꯍꯥꯏꯕ ꯇꯝꯗ꯭ꯔꯕ ꯚꯤꯟꯁ ꯂꯣꯝꯕꯥꯔꯗꯤ ꯀꯧꯕ ꯐꯨꯠꯕꯣꯜ ꯀꯣꯆ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯈꯣꯏꯅ ꯑꯣꯏꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯣꯏꯅꯕ ꯃꯈꯣꯏ ꯃꯁꯥ ꯃꯊꯟꯇ ꯋꯥꯔꯛꯄ ꯗꯔꯀꯥꯔ ꯂꯩ꯫ ꯃꯗꯨ ꯌꯥꯎꯗꯅ ꯃꯈꯣꯏꯅ ꯐꯪꯕ ꯉꯝꯂꯣꯏ꯫ ꯑꯩꯅ ꯊꯥꯖꯩ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯪꯂꯥꯟ ꯀꯌꯥ ꯂꯩꯔꯝꯒꯅꯤ, ꯄꯥꯟꯗꯝ ꯂꯩꯔꯝꯒꯅꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯐꯪꯅꯤꯡꯕ ꯖꯒꯥ ꯀꯌꯥ ꯂꯩꯔꯝꯒꯅꯤ꯫ ꯁꯦꯜ ꯊꯨꯝꯒꯤ matangda, ꯍꯛꯆꯥꯡꯒꯤ matangda, ꯀꯔꯣꯕꯥꯔꯒꯤ matangda, ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ matangda, ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯋꯥꯔꯛꯄ ꯌꯥꯎꯗꯅ ꯐꯪꯕ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯃꯤ ꯑꯅꯝꯕꯅ ꯄꯥꯝꯕ ꯑꯁꯤ ꯍꯣꯠꯅꯗꯅ ꯐꯪꯕ ꯑꯗꯨꯅꯤ꯫ ꯍꯣꯠꯅꯗꯅ ꯐꯪꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜ ꯑꯁꯤ ꯇꯣꯂꯣꯞ ꯆꯥꯎꯅ ꯆꯥꯗ꯭ꯔꯤꯉꯩꯗ ꯑꯇꯣꯞꯄ ꯀꯥꯟꯅꯕ ꯀꯌꯥ ꯐꯪꯗ꯭ꯔꯤꯉꯩꯗ ꯀꯥꯟꯅꯕ ꯊꯕꯛ ꯁꯨꯕ ꯄꯥꯝꯅꯗꯦ꯫ ꯃꯤꯁꯤꯡꯅ ꯑꯗꯨꯝ ꯍꯤꯡꯒꯅꯤ꯫ ꯃꯤ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯤ ꯑꯅꯝꯕꯅ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯒꯗꯣꯏꯅꯣ ꯍꯥꯏꯅ ꯊꯤ꯫ ꯑꯇꯩ ꯀꯔꯤꯃꯠꯇ ꯐꯪꯗ꯭ꯔꯤꯉꯩꯗ ꯀꯥꯟꯅꯕꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯈꯪꯅꯤꯡꯏ꯫ ꯑꯋꯥꯕꯗꯤ ꯃꯈꯣꯏꯗ ꯊꯕꯛ ꯁꯨꯅꯤꯡꯕꯒꯤ ꯑꯅꯝꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯀꯥꯟꯅꯕꯗꯨꯗꯤ ꯑꯗꯨꯝ ꯄꯥꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪꯄꯥꯟꯗ ꯑꯣꯏꯔꯤꯕ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯏꯁ꯭ꯋꯔ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯕꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯕꯤ, ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯈꯨꯗꯤꯡꯃꯛ ꯍꯦꯛꯇ ꯑꯣꯏꯔꯛꯄ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯆꯞ ꯃꯥꯟꯅꯕ ꯇꯥꯟꯖꯥ ꯐꯪꯂꯤꯕꯅꯤ, ꯃꯗꯨ ꯍꯣꯠꯅꯗꯕ ꯇꯥꯔꯕꯗꯤ ꯑꯇꯣꯞꯄꯗ ꯂꯩꯔꯤꯕ ꯑꯗꯣ ꯑꯩꯈꯣꯏꯗ ꯂꯩꯔꯣꯏ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯄꯣꯠ ꯑꯃꯗꯤ ꯊꯕꯛ ꯇꯧꯅꯤꯡꯗꯕ ꯃꯤꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯅꯤꯡꯗꯦ꯫ ꯊꯕꯛ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯩ, ꯃꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯅꯤꯡꯗꯕ ꯃꯤꯁꯤꯡꯗꯤ ꯗꯥꯌꯤꯠ꯭ꯌ ꯂꯧꯅꯤꯡꯗꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯊꯧ ꯇꯧꯅꯤꯡꯗꯦ꯫ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯗꯨ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯑꯁꯤ꯫ ꯊꯕꯛ ꯀꯟꯅ ꯁꯨꯔꯤꯕ ꯃꯈꯣꯏꯁꯨ ꯊꯕꯛ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯃꯥꯡꯍꯟꯈꯤꯕ ꯌꯥꯏ꯫ ꯊꯕꯛ ꯀꯟꯅ ꯁꯨꯕꯁꯤꯡ ꯑꯁꯤꯗ ꯃꯅꯥ ꯄꯤꯒꯗꯕꯅꯤ꯫ ꯃꯈꯥ ꯆꯠꯊꯗ꯭ꯔꯤꯉꯩꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯦꯡꯗꯣꯛꯆꯒꯦ꯫ ꯑꯩꯅ ꯊꯕꯛ ꯀꯟꯅ ꯁꯨꯕ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯍꯛꯆꯥꯡꯗ ꯀꯟꯅ ꯁꯨꯔꯤꯕ ꯑꯗꯨ ꯅꯠꯇꯦ꯫ ꯍꯛꯆꯥꯡꯒꯤ ꯊꯕꯛꯇꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯣꯏꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯑꯗꯨꯅꯤ꯫ ꯏꯁ꯭ꯋꯔ ꯌꯥꯎꯗꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯣꯏꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯕ ꯑꯗꯨꯅꯤ꯫ ꯃꯗꯨ ꯑꯣꯏꯍꯟꯒꯗꯧꯔꯤꯕ ꯑꯗꯣ ꯏꯁ꯭ꯋꯔꯅꯅꯤ꯫ ꯏꯁ꯭ꯋꯔ ꯈꯛꯇꯅ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ꯫ ꯈꯨꯗꯝ ꯈꯔ ꯄꯤꯖꯒꯦ꯫ ꯆꯍꯤ ꯀꯌꯥ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯁꯤ ꯍꯣꯡꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯑꯣꯏꯈꯤꯗꯦ꯫
ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯑꯅꯤ ꯍꯣꯡꯍꯟꯅꯕ ꯑꯩꯅ ꯃꯇꯝ ꯀꯌꯥ ꯄꯤꯗꯨꯅ ꯍꯣꯠꯅꯈꯤ꯫ ꯑꯩꯒꯤ ꯏꯆꯥ ꯑꯍꯟꯗꯨꯅꯗꯤ ꯑꯩꯕꯨ ꯁꯨꯛꯌꯥꯕꯨ ꯌꯥꯅꯈꯤꯗꯦ꯫ ꯑꯩꯒꯤ ꯏꯆꯥ ꯑꯍꯟꯅꯤꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯁꯤꯗꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯃꯥ ꯄꯥꯝꯗꯤ ꯄꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥ ꯑꯩꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤ꯫ ꯅꯣꯏ ꯑꯩꯉꯣꯟꯗ ꯅꯣꯛꯅꯤꯡꯉꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯏꯁꯨ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯗꯕ꯫ ꯀꯃꯣꯟ, ꯊꯃꯣꯏ ꯁꯦꯡꯉꯨ꯫ ꯑꯩꯅ ꯊꯦꯡꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯃꯗꯤ ꯃꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯏ, ꯑꯩꯁꯨ ꯏꯁ꯭ꯋꯔꯗ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯏ꯫ ꯑꯩꯅ ꯃꯥ ꯄꯥꯝꯗꯕꯒꯤ ꯃꯔꯝꯗꯤ ꯃꯥꯁꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯁꯦꯡꯕꯗꯤ ꯃꯥꯁꯨ ꯌꯥꯝꯅ ꯁꯥꯎꯒꯜꯂꯤ ꯑꯗꯨꯒ ꯑꯩꯁꯨ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯑꯣꯏ꯫ ꯑꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯏꯕꯥꯅꯤꯁꯤ ꯑꯗꯨꯝ ꯈꯠꯅꯗꯨꯅ ꯂꯩ꯫ ꯃꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯗꯨꯒꯨꯝ ꯑꯩꯁꯨ ꯁꯣꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯅꯤꯄꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯍꯣꯡꯍꯟꯕꯒꯤ ꯃꯍꯨꯠꯇ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯇꯝꯕꯤ ꯇꯥꯛꯄꯤꯔꯤꯕꯗꯣ ꯌꯥꯖꯕ ꯃꯇꯝꯗ ꯃꯗꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯏꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯨ ꯊꯤꯗꯣꯛꯇꯨꯅ ꯍꯣꯠꯅꯕꯗ ꯆꯍꯤ ꯀꯌꯥ ꯆꯪꯈꯤ꯫ ꯃꯗꯨ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕ ꯊꯕꯛꯇꯨ ꯅꯠꯇꯦ, ꯃꯗꯨꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯊꯕꯛꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯣ ꯏꯁ꯭ꯋꯔ ꯅꯠꯇꯅ ꯑꯣꯏꯍꯟꯕ ꯉꯝꯂꯣꯏ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕꯗ ꯊꯦꯡꯅꯒꯗꯕ ꯍꯥꯏꯕꯕꯨ ꯄꯦꯟꯗꯕ ꯑꯁꯤꯅꯤ, ꯌꯥꯝꯅ ꯄꯦꯟꯗꯕ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯈꯩ ꯄꯦꯟꯗꯕ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯂꯩ, ꯃꯔꯝꯗꯤ ꯃꯗꯨ ꯃꯄꯨꯡ ꯐꯥꯗꯦ꯫ ꯑꯃꯦꯟ꯫ ꯂꯣꯏꯅ ꯂꯣꯏꯅꯅ ꯌꯨꯝꯊꯪꯅꯕ ꯈꯔꯁꯨ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯏꯁꯥ ꯏꯊꯟꯇ ꯍꯣꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨꯁꯨ ꯑꯣꯏꯔꯝꯗꯦ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔ ꯈꯛꯇꯅ ꯍꯣꯡꯍꯟꯕ ꯉꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯤ ꯇꯧꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯄꯥꯕ, ꯇꯝꯕ, ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨ ꯇꯧꯅꯕ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯩꯒꯤ ꯏꯊꯧ ꯍꯥꯏꯕꯕꯨ ꯃꯤꯁꯤꯡꯒꯤꯗꯃꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ, ꯑꯩꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯤꯕ ꯑꯗꯨꯗꯁꯨ ꯆꯦꯛꯁꯤꯟꯕ ꯇꯥꯏ꯫ ꯏꯁ꯭ꯋꯔ ꯅꯪꯅ ꯗꯦꯕꯄꯨ ꯍꯣꯡꯍꯟꯕꯤꯌꯨ, ꯃꯁꯤ ꯍꯣꯡꯍꯟꯕꯤꯌꯨ, ꯃꯗꯨ ꯍꯣꯡꯍꯟꯕꯤꯌꯨ ꯍꯥꯏꯕꯗꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔ ꯑꯇꯩ ꯑꯃ ꯍꯣꯡꯍꯟꯗ꯭ꯔꯤꯉꯩꯗ ꯑꯩ ꯍꯥꯟꯅ ꯍꯣꯡꯍꯟꯕꯤꯌꯨ, ꯃꯔꯝꯗꯤ ꯑꯇꯩꯒꯤ ꯁꯃꯁ꯭ꯌꯥ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯁꯃꯁ꯭ꯌꯥ ꯑꯁꯤꯅ ꯆꯥꯎꯕ ꯍꯦꯜꯂꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯅꯪꯅ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯗꯨ ꯇꯧꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯁꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯌꯥꯝꯅ ꯆꯥꯎꯕꯒꯤ ꯃꯍꯩꯗꯨ ꯑꯩꯅ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯒꯗꯕ ꯀꯌꯥ ꯂꯩꯔꯤ꯫ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤ ꯇꯧꯅꯕ ꯏꯁ꯭ꯋꯔꯅ ꯀꯧꯕꯤꯕ ꯑꯗꯨ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ꯫ ꯆꯍꯤ 5ꯗꯒꯤ ꯑꯩꯒꯤ ꯌꯨꯝꯗ ꯕꯥꯏꯕꯜ ꯁ꯭ꯇꯗꯤ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩ ꯆꯔꯆ ꯑꯃꯗ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤ ꯀꯌꯥꯗ ꯑꯃꯗꯤ ꯕꯥꯏꯕꯜ ꯀꯣꯂꯦꯖꯗ ꯏꯁ꯭ꯋꯔꯒꯤ ꯋꯥ ꯇꯥꯛꯊꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯁꯤ ꯇꯧꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯝꯃꯤ, ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯥꯞꯄꯤꯕ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁ꯭ꯋꯔꯒꯤ ꯋꯥ ꯄꯥꯎ ꯇꯥꯛꯊꯣꯛꯄ, ꯃꯔꯝꯗꯤ ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯅꯨꯡꯁꯤ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯃꯤꯁꯤꯡꯗ ꯇꯧꯍꯟꯅꯤꯡꯕ ꯑꯗꯣ ꯇꯧꯍꯟꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯃꯆꯠꯀꯤ ꯁꯃꯁ꯭ꯌꯥ ꯂꯩꯔꯝꯃꯤ꯫ ꯌꯥꯝꯅ ꯆꯥꯎꯅ ꯊꯕꯛ ꯇꯧꯕ ꯉꯝꯒꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯆꯠꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯧꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯊꯨ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯇꯧꯍꯟꯅꯤꯡꯕ ꯑꯗꯣ ꯇꯧꯕ ꯑꯣꯏꯁꯅꯨ꯫ ꯅꯪꯅ ꯈꯪꯕ ꯃꯤꯁꯤꯡꯗ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯕꯗꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯍꯦꯟꯅ ꯐꯩ꯫ ꯅꯪꯅ ꯈꯪꯕ ꯃꯤꯁꯤꯡꯗ ꯇꯧꯍꯟꯅꯤꯡꯕ ꯑꯗꯣ ꯏꯁ꯭ꯋꯔꯗ ꯍꯪꯕꯒꯤ ꯃꯍꯨꯠꯇ ꯏꯁ꯭ꯋꯔ ꯑꯩꯕꯨ ꯍꯣꯡꯍꯟꯕꯤꯌꯨ꯫ ꯑꯩꯅ ꯍꯥꯏꯖꯩ, ꯋꯥꯔꯛꯄ ꯑꯃꯗꯤ ꯏꯁꯥ ꯈꯨꯗꯨꯝ ꯆꯟꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯆꯠ ꯁꯦꯝꯒꯠꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯏꯁ꯭ꯋꯔꯒꯤ ꯊꯧꯖꯥꯜ ꯑꯃꯁꯨꯡ
ꯃꯤꯅꯨꯡꯁꯤ ꯑꯗꯨꯗ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯁꯦꯝꯒꯠꯀꯗꯕꯅꯤ꯫ ꯃꯁꯤ ꯈꯔꯗꯤ ꯋꯥꯒꯅꯤ꯫ ꯅꯁꯥ ꯅꯊꯟꯇ ꯌꯥꯖꯗꯕ ꯇꯥꯏ꯫ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕ ꯀꯌꯥ ꯑꯃ ꯀ꯭ꯔꯣꯁꯇ ꯀꯠꯁꯤꯟꯕ ꯇꯥꯏ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯋꯥꯔꯛꯅꯕꯒꯤ ꯑꯃꯗꯤ ꯃꯁꯥ ꯈꯨꯗꯨꯝ ꯆꯟꯕꯒꯤ ꯊꯋꯥꯏ ꯑꯃꯃꯝ ꯄꯤꯅꯕꯤꯈ꯭ꯔꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯏꯁꯥ ꯈꯨꯗꯨꯝ ꯆꯟꯕ ꯌꯥꯎꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ꯫ 2 ꯇꯤꯃꯣꯊꯤ 1:8 ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯑꯀꯤꯕꯒꯤ ꯊꯋꯥꯏ ꯄꯤꯕꯤꯗꯦ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯇꯤꯛ ꯂꯩꯕ, ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯏꯁꯥ ꯈꯨꯗꯨꯝ ꯆꯟꯕꯒꯤ ꯊꯋꯥꯏ ꯄꯤꯕꯤꯔꯦ꯫ ꯑꯦꯝꯄ꯭ꯂꯤꯐꯥꯏഡ് ꯕꯥꯏꯕꯜꯗ ꯏꯁꯥ ꯈꯨꯗꯨꯝ ꯆꯟꯕ ꯍꯥꯏꯕꯁꯤ ꯊꯋꯥꯏꯗ ꯋꯥꯔꯛꯄ, ꯆꯥꯅꯕ ꯈꯜ ꯑꯃ ꯊꯝꯕ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯐꯅ ꯈꯜꯂꯕꯗꯤ ꯐꯅ ꯇꯧꯒꯅꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯏ꯫ ꯑꯩꯈꯣꯏꯅ ꯃꯗꯨ ꯑꯩꯈꯣꯏꯗ ꯃꯔꯨ ꯑꯣꯏꯅ ꯄꯤꯅꯕꯤꯔꯦ꯫ ꯏꯁ꯭ꯋꯔꯅ ꯃꯗꯨ ꯑꯩꯈꯣꯏꯗ ꯃꯔꯨ ꯑꯣꯏꯅ ꯄꯤꯅꯕꯤꯔꯦ꯫ ꯅꯧꯅ ꯄꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯗꯨ ꯊꯋꯥꯏꯗ ꯍꯥꯞꯄꯤꯔꯦ꯫ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯅ ꯂꯧꯁꯤꯟꯖꯔꯕ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯑꯅꯧꯕ ꯃꯆꯠ ꯑꯃ ꯂꯩꯔꯕꯅꯤ꯫ ꯅꯪꯅ ꯆꯠꯇꯨꯅ ꯃꯤꯡꯁꯦꯟꯗ ꯌꯦꯡꯕ ꯃꯇꯝꯗ ꯅꯪꯅ ꯈꯦꯠꯅꯅꯗꯤ ꯎꯕ ꯐꯪꯂꯣꯏ꯫ ꯃꯇꯝ ꯀꯨꯏꯅ ꯃꯗꯨꯒꯤ ꯈꯦꯠꯅꯕꯗꯨ ꯎꯗꯕꯁꯨ ꯌꯥꯏ꯫ ꯃꯗꯨ ꯍꯧꯖꯤꯛꯇꯒꯤ ꯅꯉꯣꯟꯗ ꯌꯦꯠꯂꯝꯕ ꯄꯣꯠ ꯀꯌꯥ ꯑꯃꯗꯤ ꯌꯦꯠꯇꯕ ꯍꯧꯔꯛꯂꯅꯤ꯫ ꯅꯪꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯁꯨ ꯅꯪ ꯃꯗꯨ ꯇꯧꯅꯤꯡꯂꯔꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯄꯣꯠ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯁꯤ ꯅꯪꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯑꯗꯨꯒꯨꯝꯅ ꯇꯧꯕꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯇꯣꯏꯅ ꯍꯥꯏꯒꯟꯕ ꯑꯁꯤ ꯀꯔꯤꯅꯣ? ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯧ ꯍꯥꯏꯕꯁꯤꯅꯤ꯫ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯂꯝꯗ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯂꯝꯗ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯧ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯒꯤ ꯐꯅꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯍꯥꯏꯅ ꯑꯩ ꯃꯇꯝ ꯁꯥꯡꯅ ꯍꯪꯂꯛꯑꯦ꯫ ꯑꯗꯨꯅ ꯉꯁꯤ ꯅꯁꯥꯅ ꯃꯨꯟꯅ ꯈꯜꯂꯨ꯫ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯑꯗꯣ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯑꯣꯏꯕ ꯑꯣꯏꯒꯦꯔꯥ ꯍꯥꯏꯕ ꯑꯁꯤ ꯅꯪꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯪꯊꯕ, ꯍꯔꯥꯎꯕ ꯄꯥꯝꯂꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏꯗꯒꯤ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯤꯡꯒꯗꯕꯅꯤ, ꯅꯪꯒꯤ ꯀꯣꯛꯇꯒꯤ ꯅꯠꯇꯦ꯫ ꯉꯁꯤ ꯇꯤꯚꯤꯗ ꯌꯦꯡꯂꯤꯕ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯈꯣꯏꯅ ꯅꯪꯒꯤ ꯄꯥꯞꯁꯤꯡꯗꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯅꯤꯡꯂꯕꯗꯤ ꯑꯁꯨꯝꯅ ꯍꯥꯏꯕꯤꯌꯨ: ꯏꯁ꯭ꯋꯔ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ, ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯩ꯫ ꯖꯤꯁꯨ, ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯁꯤꯕꯤꯔꯦ꯫ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯖꯔꯤ꯫ ꯅꯪꯒꯤ ꯄꯥꯞꯁꯤꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯈ꯭ꯔꯤꯁꯇ ꯂꯧꯁꯤꯟꯖꯔꯕꯗꯤ ꯅꯪꯅ ꯑꯅꯧꯕ ꯃꯆꯠ ꯑꯃ ꯐꯪꯒꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯕꯗꯤ ꯃꯍꯥꯛ ꯑꯗꯨ ꯑꯅꯧꯕ ꯈꯨꯠꯁꯦꯝꯅꯤ꯫ ꯑꯔꯤꯕ ꯈꯨꯗꯤꯡꯃꯛ ꯍꯧꯈ꯭ꯔꯦ, ꯈꯨꯗꯤꯡꯃꯛ ꯑꯅꯧꯕ ꯑꯣꯏꯔꯦ꯫ ꯃꯁꯤ ꯅꯪꯒꯤ ꯊꯋꯥꯏꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯑꯣꯏꯊꯣꯛꯏ, ꯈꯨꯗꯛꯇ ꯍꯣꯡꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯈꯦꯠꯅꯕ ꯀꯔꯤꯁꯨ ꯐꯥꯎꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪ ꯊꯋꯥꯏꯒꯤ ꯃꯍꯩꯗꯨꯗꯤ ꯐꯪꯂꯕꯅꯤ꯫ ꯅꯪꯅ ꯅꯧꯅ ꯄꯣꯛꯄ ꯃꯇꯝꯗ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯅꯪꯒꯤ ꯅꯨꯡꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯍꯩ ꯑꯗꯨ ꯄꯤꯕꯤ꯫ ꯅꯨꯡꯁꯤꯕ, ꯍꯔꯥꯎꯕ, ꯏꯪꯊꯕ, ꯈꯥꯡ ꯍꯩꯕ, ꯑꯐꯕ, ꯅꯨꯡꯁꯤ ꯍꯩꯕ, ꯅꯨꯡꯁꯤꯕ ꯍꯩꯕ, ꯆꯥꯟꯕꯤ ꯍꯩꯕ, ꯄꯨꯛꯅꯤꯡ ꯇꯞꯄ, ꯃꯁꯥ ꯈꯨꯗꯨꯝ ꯆꯟꯕ, ꯃꯁꯥ ꯈꯨꯗꯨꯝ ꯆꯟꯖꯕ ꯊꯋꯥꯏꯒꯤ ꯃꯍꯩ ꯑꯃꯅꯤ꯫ ꯅꯪꯅ ꯊꯥꯖꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯗꯨ ꯅꯉꯣꯟꯗ ꯂꯩ꯫ ꯑꯩꯉꯣꯟꯗ ꯏꯁꯥ ꯈꯨꯗꯨꯝ ꯆꯟꯕ ꯂꯩꯇꯦ, ꯑꯩꯁꯤ ꯑꯋꯥꯠꯄ ꯅꯠꯇꯦ ꯍꯥꯏꯅ ꯀꯩꯗꯧꯉꯩꯗ ꯍꯥꯏꯒꯅꯨ꯫ ꯃꯁꯤ ꯃꯔꯨꯒꯤ ꯃꯑꯣꯡꯗ ꯂꯩ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯆꯥꯎꯈꯠꯍꯟꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯏꯁꯤꯡꯒꯨꯝꯕꯅꯤ꯫ ꯉꯁꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯇꯥꯔꯤꯕ ꯑꯁꯤꯁꯨ ꯏꯁꯤꯡ ꯆꯥꯏꯔꯤꯕꯅꯤ꯫ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯊꯥꯖꯅ ꯇꯥꯔꯤꯕ ꯑꯗꯣ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯅꯉꯣꯟꯗ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯊꯥꯖꯧ꯫ ꯑꯉꯛꯄ ꯊꯕꯛ ꯀꯌꯥ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯗꯨ ꯅꯪꯒꯤ ꯅꯨꯡꯗ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯅꯪꯒꯤ ꯑꯣꯏꯕꯗꯒꯤ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯑꯗꯨꯅ ꯍꯦꯟꯅ ꯈꯧꯔꯥꯡꯕ ꯍꯦꯜꯂꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯅꯪꯅ ꯏꯁ꯭ꯋꯔꯗ ꯃꯇꯝ ꯍꯦꯟꯅ ꯄꯤꯔꯤꯕ ꯃꯈꯩ, ꯍꯦꯟꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯨꯅ ꯅꯩꯅꯔꯤꯕ ꯃꯈꯩ, ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯍꯦꯟꯅ ꯄꯥꯔꯤꯕ ꯃꯈꯩ, ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯅꯪꯕꯨ ꯍꯦꯟꯅ
ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯅꯪꯕꯨ ꯍꯦꯟꯅ ꯍꯣꯡꯗꯣꯛꯄꯤꯔꯛꯂꯤꯕ ꯃꯈꯩ, ꯏꯁ꯭ꯋꯔꯒꯤ ꯑꯐꯕ ꯃꯍꯩꯁꯤꯡ ꯑꯗꯨ ꯍꯦꯟꯅ ꯎꯔꯤꯕ ꯃꯈꯩ, ꯅꯪ ꯍꯦꯟꯅ ꯑꯐꯕ ꯇꯧꯅꯤꯡꯂꯛꯀꯅꯤ꯫ ꯃꯁꯤꯅꯅꯤ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏ ꯑꯁꯤ ꯎꯒꯨꯝꯅ ꯍꯧꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ, ꯃꯔꯨꯒꯨꯝꯅ ꯅꯠꯇꯦ, ꯙꯔꯃ ꯆꯦꯟꯕ ꯎꯄꯥꯟꯒꯨꯝꯅ ꯏꯁ꯭ꯋꯔꯅ ꯊꯥꯕꯤꯒꯅꯤ꯫ ꯀꯔꯤꯒꯤ? ꯃꯍꯥꯛꯀꯤ ꯃꯤꯡꯁꯦꯜ ꯋꯥꯡꯅꯕ꯫ ꯌꯥꯝꯅ ꯍꯥꯏꯃꯟꯕꯗꯤ ꯅꯠꯇꯦ ꯃꯗꯨ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇ ꯈꯪꯗ꯭ꯔꯤꯉꯩꯗꯅꯤ ꯂꯥꯏ ꯐꯠꯇꯕ ꯑꯣꯏꯅ ꯊꯥꯡꯒꯠꯂꯝꯂꯤꯕꯅꯤ꯫ ꯈꯪꯗ꯭ꯔꯤꯉꯩꯗꯅꯤ ꯂꯥꯏ ꯐꯠꯇꯕ ꯑꯣꯏꯅ ꯊꯥꯡꯒꯠꯂꯝꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ, ꯆꯤꯟ, ꯃꯆꯠ, ꯃꯅꯥ ꯁꯤꯖꯤꯟꯅꯍꯜꯂꯤ꯫ ꯈꯪꯗ꯭ꯔꯤꯉꯩꯗꯅꯤ ꯂꯥꯏ ꯐꯠꯇꯕ ꯑꯣꯏꯅ ꯊꯥꯡꯒꯠꯂꯝꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ, ꯆꯤꯟ, ꯃꯆꯠ, ꯃꯥꯅ ꯁꯤꯖꯤꯟꯅꯍꯜꯂꯤ꯫ ꯃꯤꯁꯤꯡ ꯂꯥꯟꯅ ꯂꯧꯏ꯫ ꯑꯩꯈꯣꯏ ꯑꯁꯤ ꯏꯁꯥꯒꯤ ꯑꯣꯏꯖꯕꯇ ꯊꯤꯔꯝꯃꯤ, ꯑꯗꯨꯗꯒꯤ ꯏꯁ꯭ꯋꯔꯒꯤ ꯃꯤꯡ ꯊꯥꯡꯒꯠꯄ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯑꯗꯣ ꯏꯁꯥꯒꯤꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛ ꯃꯗꯨ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯇꯧꯗꯨꯅ ꯑꯣꯟꯊꯣꯛꯄ ꯌꯥꯏ꯫ ꯃꯗꯨ ꯌꯥꯝꯅ लाइबꯗꯤ ꯑꯣꯏꯔꯣꯏ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯁꯨ ꯑꯣꯏꯔꯣꯏ, ꯑꯗꯨꯕꯨ ꯑꯔꯣꯏꯕꯗꯗꯤ ꯃꯗꯨ ꯃꯃꯜ ꯌꯥꯝꯅ ꯂꯩꯕ ꯑꯣꯏꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯐꯪꯅꯕ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯐꯪꯅꯕ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯑꯐꯕ ꯄꯣꯠꯁꯤꯡ ꯐꯪꯍꯟꯅꯤꯡꯏ, ꯕꯣꯔꯁꯤꯡ ꯐꯪꯍꯟꯅꯤꯡꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯝꯗ ꯁꯦꯝꯗꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯑꯣꯏꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯐꯪꯕ ꯅꯠꯇ꯭ꯔꯒ ꯀꯝꯄꯅꯤ ꯑꯃꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯕ ꯑꯗꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡ, ꯑꯁꯦꯡꯕ ꯏꯁ꯭ꯋꯔꯅ ꯄꯤꯕ ꯄꯟꯊꯨꯡ ꯑꯗꯨꯗꯤ ꯈ꯭ꯔꯤꯁꯇꯒꯨꯝꯅ ꯁꯦꯝꯕ ꯑꯗꯨꯅꯤ, ꯏꯄꯥꯒꯨꯝꯅ ꯑꯣꯏꯅꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯨꯝꯅ ꯑꯣꯏꯕꯗꯨꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩ ꯎꯔꯕꯗꯤ, ꯅꯪꯅ ꯏꯄꯥ ꯎꯔꯕꯗꯤ, ꯑꯩꯅ ꯏꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯇꯤ ꯁ꯭ꯋꯔꯒꯗ ꯂꯩꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯑꯩꯈꯣꯏꯅ ꯇꯧꯅꯕ ꯊꯅꯝꯂꯦ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯑꯩꯅ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯅꯈꯣꯏꯅ ꯇꯧꯕ ꯈꯛꯇ ꯅꯠꯇꯗꯨꯅ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯊꯕꯛ ꯀꯌꯥ ꯇꯧꯒꯅꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯃꯁꯥꯕꯨ ꯈ꯭ꯔꯤꯁꯇ꯭ꯌꯟꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯨꯝꯅ ꯇꯧꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ? ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯖꯒꯦ, ꯑꯩꯈꯣꯏꯒꯤ ꯑꯣꯏꯐꯝ ꯊꯣꯛꯄ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯣꯏꯗꯨꯅ ꯂꯩꯔꯕꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯁꯤ ꯂꯩꯔꯝꯂꯣꯏ꯫ ꯃꯁꯤ ꯅꯪꯒꯤ ꯀꯥꯔꯗ ꯑꯆꯧꯕ ꯁ꯭ꯇꯤꯀꯔ ꯑꯃ ꯅꯞꯄ, ꯉꯛꯇ ꯀ꯭ꯔꯣꯁ ꯌꯥꯟꯕ, ꯆꯔꯆꯇ ꯈꯔ ꯆꯠꯄ ꯑꯗꯨ ꯅꯠꯇꯦ꯫ ꯃꯁꯤꯗꯤ ꯏꯁ꯭ꯋꯔꯗ ꯆꯪꯖꯗꯨꯅ, ꯏꯁ꯭ꯋꯔ, ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯑꯁꯤ ꯋꯥꯔꯦ, ꯑꯩ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯑꯐꯕꯗꯨ ꯑꯣꯏꯅꯤꯡꯏ, ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯨꯝ ꯑꯣꯏꯅꯕ ꯗꯔꯀꯥꯔ ꯂꯩꯕ ꯋꯥꯔꯛꯄ ꯑꯃꯗꯤ ꯏꯁꯥ ꯈꯨꯗꯨꯝ ꯆꯟꯕ ꯑꯗꯨ ꯇꯝꯕꯤꯌꯨ꯫ ꯈ꯭ꯔꯤꯁꯇꯒꯨꯝꯅ ꯑꯣꯏꯕ ꯑꯁꯤ ꯅꯪꯒꯤ ꯄꯟꯊꯨꯡꯅꯤ, ꯈ꯭ꯔꯤꯁꯇꯒꯨꯝꯅ ꯑꯣꯏꯕ ꯑꯁꯤ ꯑꯩꯒꯤ ꯄꯟꯊꯨꯡꯅꯤ꯫ ꯑꯗꯨꯒ ꯋꯥꯔꯛꯄꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃꯗꯤ ꯃꯁꯤ ꯑꯩꯅ ꯅꯤꯡꯉꯤꯕ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯆꯥꯎꯏ꯫ ꯃꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯁꯤꯅꯤ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯤ, ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯧꯖꯤꯛꯇꯤ ꯆꯨꯝꯂꯒꯅꯤ, ꯑꯩꯉꯣꯟꯗ ꯁꯦꯟꯗꯣꯜ ꯂꯩꯔꯔꯣꯏ, ꯑꯩꯒꯤ ꯋꯦꯠ ꯍꯟꯊꯔꯅꯤ, ꯑꯩꯒꯤ ꯌꯨꯝ ꯑꯐꯕ ꯑꯣꯏꯔꯅꯤ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯕꯥꯏꯕꯜ ꯆꯦꯞꯇꯔ 3 ꯄꯥꯒꯅꯤ, ꯑꯩꯅ ꯄꯨꯡ 2 ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯒꯅꯤ, ꯍꯦꯂꯦꯂꯨꯌꯥ꯫ ꯃꯁꯤꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯑꯩꯕꯨ ꯊꯧꯒꯠꯄꯤꯔꯦ, ꯑꯩ ꯋꯥꯔꯛꯄ ꯑꯃꯗꯤ ꯏꯁꯥ ꯈꯨꯗꯨꯝ ꯆꯟꯕ ꯑꯣꯏꯔꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯃꯦꯁꯦꯖ ꯇꯥꯕ ꯈꯨꯗꯤꯡꯒꯤ ꯂꯦꯞꯄꯤ, ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯏꯁ꯭ꯋꯔꯅ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯌꯥꯎꯗꯨꯅꯁꯨ ꯃꯍꯥꯛꯅ ꯍꯥꯏ, ꯑꯩꯅ ꯅꯪꯒꯤ ꯃꯥꯡꯗ ꯍꯤꯡꯕ ꯑꯃꯁꯨꯡ ꯁꯤꯕ ꯑꯗꯨ ꯊꯝꯂꯦ, ꯍꯤꯡꯕ ꯑꯗꯨ ꯈꯜꯂꯨ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯍꯦꯟꯅ ꯑꯗꯨꯝ ꯇꯝꯕ ꯈꯔ ꯂꯩꯔꯤ, ꯃꯁꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯈꯪꯂꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯃꯁꯤꯗ ꯇꯝꯕꯤꯕꯗꯤ
suklep lepti. Karigumba matamda Ishwarna karigumba khara taunaba hairabasu aikoina madu mapung phana tauba ngamde. Mayam tabiriko aingonda Ishwargi wa takthoknabagidamak khudol lei. Adubu Ishwarda ngazaduna ngaizadrabadi ai mafam asida thorakpa ngamloi maramdi aina khangi aina aigi oibadagi ngang bataragadi nakhoi soidana boring churakani. Johan tara mangada hairiba ase yamna munna gyan taba khangba darkar lei ai yaudana nang karisu tauba ngamloi. Aikhoi Ishwarda ngaiba ase yamna tamba darkar lei. Ishwarda ngaiba ase mahaki wahai paba nainaba amadi prathana taubaga khara khetnai. Masidi Ishwarga punna matam lenminnaba aduni. Amaromda hairagana Ishwarda ngaduna adum leiba haibani tuminna leiduna mangonda mahaki aningba yaudana karishu oithokte haiba khanghanbani. Aduna nakhoigi punsida ahenba warakpa amadi nasa khudum chanba darkar lei haibasi tasengna phaunaba thaugatningi. Ishwargi wahai matung inna nakhoi warakpa amasung nasa khudum chanba darkar lei haibasi hainingi. Masi thawai asengbana nangonda saukhat hanba yaba potni. Adubu ayuk khudingi Ishwarda matam piduna nangi punsigi saruk ama oihallu. Ayuk khudingi numidang khudingi nangna Ishwarda matam piriba makai nangna Ishwarda matam piroidaba oirabadi aisu sida loisillage maramdi nakhoi adum kaukhrani. Hey, aigi chaukri kauraba natro? Aidi ahal oirabanina phamdrabasu yare. Aina pamlakkanda praise the Lord. Mamang sahigi tangkhai aduaida aigi khwang asi tha marimuk yamna narami. Maduda ai adum phamduna leirami. Maduda hen khibaduna haujiksu adum hainare. Madu karisu kaideda haina khalli. Adubu phamkhrabadi inakta leibadu phawba tauningdi. Ishwarga matam lenba tamba asina punsida khudingmak oirai. Khudingmak asi machet machet oina aina utningi. Battlefield of the Mind haiba aigi lairik adu paramlagani. Adudagi machet ama oina aigi manam chenba wakhal adu samasyani. Achumbada aikhoi ngai. Adudagi church ta chatlaga fazaba sermon ama tarani. Handaki hapta sima tarani. Adudagi masi aigi punsida oidriba karigino haina ngaklani. Nangna furit ama lairurani. Adudagi sermon chatlani. Madudagi CD. Madugidamakta ai yamna thagatsai. Khudingmak asida aikhoi Ishwargi manakta sangduna Ishwar masi aigi punsida oihanbiyu haigadabani. Ishwargi oiba masat asi khaktanani nangna pamba adu phanggadawriba asi. Mi ayambana potti pami adubu pottubu phangnaba tawgadaba sing adudi tawningde. Madugi ani adu punsinbiyu nahak aphaba phol ama phangani haina. Joyce Meyer Ministry haibasi mahakpu ekhoi mimyam thakajri mahakna ekhoi ngonda tawbiriba thakajri ngai haifam leite mahakna ekhoi bu phi moru adu khakta natana leidiba singna chinchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu ekhoi mimyam thakajri mahakna ekhoi ngonda tawbiriba thakajri ngai haifam leite